Manipurda hauzik thokliba tamthiraba irangsingi matangdadi ayamba matamda BJP su tumina laisilli duga Congress su mating thokna thodang laude adabu New Delhi da BJP amasung Congress anigi marakta thokliba ungkhanaba sige matangdadi Manipurda Congress na BJP gi Mayokta duga BJP na Congress ki Mayokta kholaw lauduna rally sanakre protest tawkre amasung miyamna kumei oina yengnakhre UGC na lauba NEET ki question paper leak oikibagi matangda mairoi singamade laibak asige naha kayana sathakiba protesta police na ka henba tawi haibadake hauraga ngarang opposition gi leader Rahul Gandhi na luchingba prime minister gi resident ki mamangda protest ke lenga ki mihut thaduna protest aju loisin hanaba honabada mahi yankide tungda Rahul Gandhi yauna Congress amasung Samaswadi Party gi luchingba sing police na thangdoklaga gari da haptuna pharaga puki mairoi singna police na sathakiba thawong amasung Congress ki luchingba dubo Delhi police na thangbaga loina na singlaga ubagi tamthiraba thodok ado yaningdaba phongdoktuna ngasi Manipur Pradesh Congress Committee na BJP ki Mayokta kholaw lauduna rally satkibani rally aduda MPCC ki President Okram Ibobi MLA K Ranjit TH Lokesor yauna yamlaba Congress workers sing saruk yakhe BT Rotalaiba MPCC gi office tagi lakhiba rally aduna Rasbaban Yorakhe masung mafamaduda mayam laihoraga O Ibobina luchingba mihut kangbu mana Governor Ajay Kumar Bala unaduna memorandum ama pishinkhe memorandum aduda Union Education Minister Dharmendra Pradhan khudakta fam thadokadabani kanglon chumna exam pangthokkidabagi matangda mapungfana parliament khanagadabani amasung mairoi singi tungi punsi kannaba honagadabani Delhi gi thodokta maralaijadaba mioi singi matakta pankiba FIR pumnamak handokadabani amasung Manipur kangadabani haibasini nakalamromda Rahul Gandhi na luchingba opposition gi kangbuna ngarang prime minister gi resident gi mamangda sathakiba protest dugi Mayokta BJP Manipur State Union na sinduna Imphal gi maruoiba mafam singda Congress Muthalasi haiba kholaw lauduna rally chatkre rally adugi tungda si minister Yumnam Khemsan yauna minister Singh MLA Singh amasung party gi thomi kayana thamban sanglen gi mamangda asoba wakat mifam ama sathaki wakat mifam aduda si minister Yumnam Khemsan na Congress gi luchingbasu oriba opposition gi leader Rahul Gandhi na mairoi singbu khulai oina sizinnarakpa amasung Parliament ki motion session da numit humni sumna apanba thokan kibagi damak nungai taba phongdukki NEET ki question paper leak oibagi wafam parliament khananaba lengang na thorang tawraga lei adubo opposition ki kangbuna parliament khananainabada midyeng sangbagi mahutta protest tawraga leire masimag democracy da asoba singnaba mani nakalamromda BJP Manipur State ki secretary K Sarat na pami singda phongdokkibada Cockroach Janata Party si kanano haina thibada Kejriwal Rahul Gandhi madi makoiga saminariba party singna maningda leiraga mairoi sing puthokpa oiramle makoina mairoi sing mangda thamlaga irang tawbani haibasi haujikti khangle makoina India si Nepal Sri Lanka amasung Bangladesh kumna nampu hapuda thabak tawge haibani haina mahakna makatana phungdukki